Lakhipur Online Putoksaba October ki tang 19 Leiba Pokpa Numit ki Khomjinba Pao tabirase Ahanbada Maruoiba Pao Bir Lachit Sena Lubasi Rajya Lengak na Thingzilaba Yai Haina Mukhyamantri na Phongdokre Manipuri Chanura Khorjailup Lakhipur Kasar na Sinduna Larik Phongbagi Thorom Pangthokre Silchar Sadar Thanada Muktersar Kampragi Mathakta Tongan Balup Kayana FIR Thangat Kre Voter List Revision Gi Anisuba Tangkak November Ki Tang Maritagi Hauragani Amasung Bhagavad Gita si Malem Gi Damak Losing Gi Pukai ni Haina Beijing Gi Mifam Amada China Gi Scholars Sing na Phongdokre Hauzik Mapung Oipa Pau Tabirase Rajya gi lengakna Bir Lachit Sena Lubasi gi mathakta thabak laukhanaba masung maruoina makhoibu lengakna thingzilaba yai haina Rajya gi Mukhyamantri Dr. Himanta Biswa Sharma na phongdokre Lubasi na miyamda aki tujungba pokhanba sel khaibagi thabak chathari hairi mi phabagi thodok amaga mari leinana Lubasi gi miyoi nipan phagat ki amasung makhoidagi Bir Lachit Sena gi che chang sing phangki hairi panba yai ngarang Bir Lachit Sena gi luchingba rantu panipukonbu paugi mifamama pangthok lengaida Guwahati Police na phagat ke Manipuri Chanura Khorjailup Lakhipur Kasar na Sinduna Wahengbam Bitapati na iba Chaitheng amagi China kholna ahongba laki haiba wari machagi larik ama ngarang October gi tang 19 maikhum hangdokpagi thormama Naharol Khorirol Silup Lakhipur gi sanglet na pangthokre ayuk ki session da Sobam Jayanti President Machakol Lakhipur Kasar Ngangom Basanta Kumar ex Vice President Manipuri Sahitya Parishad Assam Thoksom Bishwanath President Naharol Khorirol Silup Lakhipur Dr. Kunjalal Yenrembam President Manipuri Theatre Center Assam na mathangsenna mifam mapu athoiba mithung amasung ikai khomna jaba mithung sing oina pambakta leiteng bikhi Ngangom Purnajyoti BP Machakholna taramna oklaba matungda ayekam Surjamukhi General Secretary Machakholna waudok bikhi Kabi Khetri Mayum Nobinna lariki masak tak bikhi Nungthilgi session da Dr. Moirang Them Sobitana Saidin mapu oiduna sereng sedinabagi thorom amasu pangthokhe Panasu ayat pa ko yai masida masa-masa na pamjaba kan to duda ha mama pan ai yaning te ai du to ida to na masida kan su le ko yai apan ba le ko yai aduna gi nuai ai phawda yai kai tingai bai de tholi sakhen bi lai ki dai bo ai jawai de khwai de gi nuai bo wari misa sakhen bi da tare ai gi lai chi matam sang iba su ko jam kuye loiba adai matam jana jaina press na biga ngam yakite iba isi matabu kuning da makalaga kutamai service mo jawe saigi ninjum boi pangan wale kaugi ke masina sum endera ku kitawe ke ujam ta so ja kan ai sina pari masa do smai demi habegi ni mai da mung to haida aru so ja sin tapu ngolai harau lengni kanglai sana laiba ki layon nung sida mikap honjel tagi tengkha korna mai kai marida pomnen nen krenga sidi jingna poina pansaba hauna poina pangakpa sairang basingna nungsi na saithaja kibani ko thamoi pe na imabo mioi bana ikoi budi opi bata saru tambiri koi tummi thabalai ikoi mioi base tamthiba minungsi khangdaba jiba makhallamani asomna manglanda thabalega wa ngangna ai mikap thoglaki Kunsiba mani matai manau se kulakta judole habase sichina khangnar padagi mala paibi ima indon singna kuilabani lumra leiba mabu haga tawdi ni khudinga hek wari tawi laikai sida radhalerang dragadi khungam sida lai harawum roi sinju bora samina bada mamana bisingi marakta radha jawdrabadi amana hekta haikani Lainung tabido kari toro jak no lainung tabido jauh terbedi singju se macam sudah betul nggak tahu sahing jade inkang hati lan aurai de tauti hangar strike su ada supi de China bioi bagomna nasagi kunsibu nusina jeng bahi nusina hing bahi nangwan lagi tangga da bana traga jeng da bardai de bioi bana
Bengali loan ngang ba miyam gi mayokta ikai khumna daba masung mingchat thian bagi wapam phongdok ki hai bagi wakat phongdok latuna ngarang Silchar Sadar Police Station da tongan balup kunthra rong gi miut singna saruk jatuna chathaki ba khongjang da Dimasa Writers Forum gi President Mukteswar Kemprai gi mayokta FIR ama thangat khre mahakna me 18 lising ma chamapan buma thoi gi loan gi sait numit ka mari leinana Bengali sait singi mathakta Fazataba wahai wata sizinaki haibagi matangda mahaki wanganga sina Barak Tampak ta nungsi chanana leminariba purup anigi marakta leinariba maria sida sokalakpa yai hairatuna wakadasi thangatpani hairi nakal amaromda Kemprai gi asigumba wanganga sigi matangda Barak Tampak ki chakhot thorangi mantri Kausik Raina pendaba phongdokre loinana Kanglup masel gi marakta irang sagatpa miwi singi mathakta lengakna akan mathabak lokatkani hainasu mahakna ngarang paumi singda phongdokhe Nupi macha singbo mahi masingi lamda pugning thauganana bagi pandamda Mukhyamantri Nijut Moina project ki anisuba tangka ki check jentokpagi thorom ngarang pangtokre Barak Tampak ki jila ahumdasu Nijut Moina ki check jentokki Kasar jila ki mahi loising tarahum dagi mathakta nupi mahiroi punna lising taruk chaniga humbutara da check jentokki Silchar Police Parade Ground da ngarang pangtokki bathorom da MP Porimol Suklabaitana mithunglen oina saruk japikhi Mukhyamantri Nijut Moina 2.0 check yentokpagi thorom ngarang Lakhipur labok jabagan gi sanabungda pangthokre Election Commission na lebaki rajya tarani thoi amasung Kendra na lengak pamapam singda voter list ki akhanaba revision gi ani subatangka khauragani adubo handaki revision asida Assam rajya jaudri wapamasi Chief Election Commissioner Gyanesh Kumar na lauthokibani voter list asi asoi angam yaudaba voter list ama ohenabagi thaurang asi paikhatpani voter list ki akhanaba revision lakliba November gi tang mari tagi Chhattisgarh Uttar Pradesh, Goa, Kerala, Puducherry, Gujarat, Rajasthan, West Bengal, Andaman Nicobar amasung Madhya Pradesh ta revision gi thabak paikhatkani final voter list na mathang chahi gi February gi tang 3 ta phongani Bharat ki ainga sa loisang IMD gi paw amagi matungina lakliba October gi tang 13 dagina November gi tang 2 phawba Assam, Meghalaya, Nagaland, Manipur, Mizoram amasung Tripura gi mafam kayada akanba nongchuraba yai hairiba matam asida Assam amasung Meghalaya da nong galunana pungda kilometer 13 dagina nipu phawbagi changda nungsit silaba yai hairi Bhagavad Gita asi haujiki matamda miyamna mayoknariba awa ana singi paukum piriba malema sigi lausingi pukaini haina maming leraba China gi scholar singa phongdokre haukiba thangje numita Beijing gi Indian Ambassador sinkiba symposium amada Bhagavad Gita gi matang nangang laduna China gi scholar singa Gita bu Bharat ki philosophical encyclopedia ni haina phongdokhi Thauromasi gi maroi bawangang loi chahi marpunipan suraba Professor Zheng Baoseng na oikhe mahakna Bhagavad Gita bu Chinese lon da suandokhe Zhejiang University gi Center for Oriental Philosophy Research ki Director Professor Wang Zicheng na mahaki warol da Bhagavad Gita na ngasi miyam na mayok nariba awaba kaya gi pakhum piri haikhe Thauramda China gi scholar singbo Bharat ki Ambassador Pradeep Kumar Rawat na taramna okhe All Jiribam Sports Association na sinduna Jiribam Higher Secondary School ki sanabungda team tare na saruk jatuna sanariba taramapan suba N Haricharan Singh Memorial Sub Junior Boys Under 15 Football Tournament lisinganiga kunmanga gi ngarang sana ki ba semi final match ta Anandamoi Club na Sonapur GPS bo goal ama suno tamai thiba pituna Anandamoi Club final da khongthangjin khre ngasi nungtilpung ani makhai taba matamda ani suba semi final match ta CKC Chingdong Laikai ga KMYC ka sanaragani District Kang Association Jiribam na sinduna Jiribam gi babu parada laiba Lamlen Community Hall Kangsangda sanariba ahanba RK Ibetombi Devi Memorial Leimarol Kang Tournament lisingani ka kunmanga gi ngarang sanakiba ani suba semi-final match ta MITL Jiribam na Yawol Club A Champanagar bu Panjal 13 na maithi handuna MITL Jiribam final da khongtangjin khre tournament asigi final match hayeng yumsakaisha numit ki nungthilpung ama taba matamda MITL Jiribam ga Isel Club ka sanaragani
Jiribam gi Mahai Kulen Bidanagar Dalaiba Sports Complex da Team Taranithuna Saruk Yaduna Detachment of 156 Battalion CRPF na Sinduna Chathariba Cricket Tournament ki ngarang sanakiba match da United Cricket Club Babupara na Bhumik Para Fathers Team Borobekrabo Run Samaga Subna Ani Damai Thian Kre Match adu Amitabh Surjabansi amadi Gulshan Chaudhary na umpire oibikhi Tournament asigi ngasigi match Jiri Dynamos Lalpaniga Ichel Club Diponga sanaragani Energy Healing Center Rongpurda computer gi matenga Anoba madi ariba anaba singbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anaba singi report lokthokpuna haksangi awata machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layong bajaragani maruwaina nupi gi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising mari gi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chingba gi laina sine chingba layang da yaragani loinana matam sangna hu chen hidak charakpadagi side effect amadi I da hu chen ba toxin lairakpa I watpa gi anaba koktanaba amadi steam bath ki kudong saba leizare Silchar Rongpur Part 2 Stone Crusher manakta leiriba Energy Healing Center da ngasimak lengsimbirabu mangjongna appointment ki damak mobile number 9395-732-456 number asida call tobiragna bakhanganjari Lakhipur Online Channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu Aroibada maruoiba paw amukhanna Bir Lachit Sena lupasi rajya gilengak na thingjilaba yai haina Mukhyamantri na phongdokre Manipuri chanura khorjailup Lakhipur kasar na sinduna Larik Phongbagi Thorom Pangthokre Silchar Sadar Thanada Mukteswar Kampragi Mathakta Tongan Balu Kayana FIR Thangatkre Voter List Revision Gi Anisuba Tangkak November Gi Tang Maridagi Hauragani Amasung Bhagavad Gita si Malem Gi Damak Losing Gi Pukai ni Haina Beijing Gi Mifam Amada China Gi Scholar Singna Phongdokre Lakhipur Online YouTube channel gi paw sandok chaba ngasigi oinadi matang asidaloi jare